dignitaries aduga special guest hoina leirabanina akoi Meetei society yamdragasu chattaba yade nungsinabagi thamdaba yade haidana koi lakjabani adubu hatak suni silver jubilee si koi chattaba yade haina koi Churachandpurgi mioi kunna sabati mama lakjabani adu Churachandpurdasu Meetei society hariba sisana apoi apekoti ni Churachandpurda leriba khundariba Meetei society ki amat tangareba puruba mani harga tanja si lojaraga pudong pot kitang pijanaba ningsing jane amtang hogat piu ningsing jane Yeah.